ꯃꯥꯗꯤ ꯏꯁꯤꯡ ꯁꯣꯛ ꯆꯠꯂꯨꯏꯕꯣꯔꯦ ꯑꯩꯅꯗꯤ ꯅꯪ ꯁꯣꯝꯗ ꯀꯣꯏꯀꯧ ꯀꯧꯔꯤ ꯅꯪꯗꯤ ꯏꯁꯤꯡ ꯁꯣꯛ ꯆꯠꯂꯨꯏꯕꯣꯔꯦ Ngasa ayuki cha takpai kon khar leibdo phengdokkenane ine tamphawai pukhridagi ising sokpa chatlubani nang moide yam chatkanu me moide hui ga chawgum leibdana chi di kamai tawdurina kadai de huinu he moi hui du dine ayuk nundinda phajinbane nungdang tane thadoise adu khangdana aisu ising sokpado chatliba aduijune hengdi di nang chatkanu aingonda hairo edum chatpigeba yare da nupa luhongba noribagi sokpigi haibe wani khale di hamu dum tara adam nang jo du bukti hainoi aibu nang muteng yam pangdoi data nang na kon phenge phi sure ei dum changi na traba ita hagulune kedorge nangbo aidi nang maang na malure suran param parong lolokpuda mang na na ti dei to mang dane nang urame nang mangda ai urameba hoi aigi mingdubu laija kobraba nanga laija taw leidubu ma joromi to uni nang to ai si sinti unati laija ka tanati nang jurame ho adubu nang sai number lokidana phone to saludana phone to udi tale message an thajal yenge hoine thajalune Kana ano sina to ma message ti yenge reply back ti ado my phone do nang number save tawdabo amadi message hana nongdambane ha thajaludana hoi to em ti yenge yam nungai ruderida Haima nang oire to ma phone tori adudi law tharga payudana hoi to hello mi masadi sak yam takhaliko phone ga se engon han tawhalaine adui nati da ai ju nongon phone torken toramine machin ji kya thirine one phone tawtabida message han tharaga mana nati message tu di nang chilam gadran tharakpane aduga nangon da mu phone torakadoini yare da nang ngamnaba khumba yam hairanu ado nang uji ke dormino kashu tawdeda akhoi yum mathakta sum leirambani ngahak leiradi tuition chatnaba mu tawrani tuition chattoine ba ado sigi je ai number ne save tawsalo nang na akon message tharakpududa adum save tawsangrabni bungo yam nunga jare thank you is thank you kaina yam pakti laija haima nongdamba ai akhomana kore ai phone thamage ko message oina tharage ba hoi message oin tharo thamage ko bye mana ngang buse yam taba nungai tro nungai ni to asi lokseloi to atopada changano low dringa da amte di hana koina gi gedana karamba makhalgi ozano khangdeba question bu yam luna semisibo like ta su yenge amta gyan tadreba karamba like ta gi yenga question semai janoba kanada hangsige aibo mangonda hangsira aibo atay atopa kanamta dasu hangbam leitre tawise mangonda oina help khar tabi oina hairage message pokti halai ni mai ja asuk thiang kan ji da kedor janu mai jibo hello nongdamba kaidoramino nangbo kisu tawdeda sakja tokpagi sum phamamane aduda kainom sum paramane aina phone tawro haido kaisu yete ko
Yete, Kadawe Yatuino. Ado, Nangu Chakcharabo. ꯑꯩꯗꯤ ꯆꯥꯛ ꯑꯝꯇ ꯆꯥꯕ ꯌꯥꯗ꯭ꯔꯦꯗ ꯃꯊꯥ ꯁꯥꯃꯟꯗꯅ Kadawe Matasai Naja. Nang Matasai and Nana. Natunda Pankatan Kanjela di Ariko. Ado, Nang Matasai Dugano, and on the Irogano. ꯑꯩꯁꯨ ꯈꯜꯂꯤꯅꯦ ꯑꯩꯒꯤ ꯃꯊꯥ ꯁꯥꯕꯁꯦ ꯅꯪꯉꯣꯟꯗ ꯈꯔ ꯇꯝꯊꯣꯛꯑꯗꯤ ꯈꯔ ꯐꯗꯧ ꯃꯥꯜꯂꯦꯅ Adu never. Nang Nungaitrio, and on the Tamadi Faredana. ꯍꯧꯖꯤꯛ ꯐꯣꯟꯗ ꯍꯥꯏꯕꯁꯦ ꯑꯩ ꯅꯪꯉꯣꯟꯗ ꯚꯥꯞ ꯇꯥꯍꯟꯕ ꯉꯝꯗꯧ ꯃꯥꯟꯗ꯭ꯔꯦ Oh, Ponda Babta Roiba. Perse. Ado. I laying at the ne. Nang Matasaido, among an Haraganoko. ꯍꯥꯏꯔꯣꯏꯒꯦ ꯍꯌꯦꯡꯗꯣ ꯑꯝꯇ ꯎꯅꯁꯤꯔꯥ ꯑꯩ ꯎꯅꯔꯒ ꯑꯣꯏꯅ ꯐꯖꯅ ꯍꯥꯏꯔꯒꯦꯕ Haying she. Who knows? Yay. I to do what work is relative. ꯍꯣꯏ ꯑꯗꯨꯗꯤ ꯑꯩ ꯊꯝꯃꯒꯦꯀꯣ Tomato. Adunang Mrs. Taragadoina draw. ꯊꯥꯔꯛꯇꯣꯏꯅꯦ Parene. Adudi Nang Mrs. Taroko. ꯍꯣꯏ ꯊꯥꯔꯛꯑꯒꯦ Tamangi to the. Bye. Lies do who's book like the Jalo. Kidole Jano do. Hoida. Aina Karang and the Lamina Nang Itarana. Mana, I want to hike the wall. Kaiwa Jano. Kallu the Tugachungi. My Jibu Ibani friendship say Lapto under Zika Hedujalo. Adumaga Heradi I de Shai didn't want the one in it. Lagtila Enisha. Ye Munishinu Pisha. So Uru or some Pazakaleo. Ada nupa na drone ang una dosa. ꯃꯥꯅꯦ Nabani katang waisang na uno ya drop. Kay gino na wow na baday horesa. ꯅꯪ ꯆꯒꯠꯅꯕꯗꯣ ꯇꯧꯔꯛꯀꯅꯨꯀꯣ ꯑꯁꯤ ꯑꯩꯒꯤ ꯅꯨꯄꯥ ꯅꯠꯇꯦꯀꯣ Asinang nupa na tradi adu di friend ni kay duro. ꯃꯥꯅꯦ ꯐ꯭ꯔꯦꯟꯅꯦ Dasani. ꯂꯤꯡꯖꯦꯜ ꯅꯪ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯣꯛꯍꯜꯂꯛꯀꯅꯨꯀꯣ ꯑꯁꯤꯒꯤ ꯅꯨꯄꯥꯁꯤ ꯃꯃꯥꯡꯁꯤꯗꯅꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯕꯤ ꯑꯔꯦꯝꯕꯤ ꯅꯨꯄꯤ ꯁꯥꯒꯦꯕ Hoi, saw. Natradi asinupa sina na akapin lobby kili. ꯑꯗꯨꯅꯦ ꯅꯪꯁꯨ ꯅꯁꯥꯅ ꯈꯪꯅ ꯑꯗꯨꯝ ꯇꯧꯔꯛꯑꯣꯕ Kay gino mano sila isa. Ibani na wais na bisa. Tabi tato. ꯅꯣꯛꯆꯁꯅꯨ ꯀꯩꯅꯣ ꯃꯥ ꯅꯣꯏꯁꯦ ꯑꯩ ꯎꯕꯩꯅꯤ Sini pizza ada nupa de kangkat piga tawe. Ay si Togan niya sa ikang ngaban niya ba? Hey nupa, nangimin kay gawi. I mean Nongdamba Koiche. ꯀꯥꯏꯗ ꯆꯦꯅꯣ ꯏꯃꯥꯟꯅꯕꯤꯅꯦ I de my wang chang do that no Jemaluredana. Ay kiming lingjel. Oh, Ay sayda hawan si Charo kay konta bani pa na wais na ramo. ꯅꯪ ꯍꯥꯟꯅ ꯍꯥꯏꯔꯛꯑꯣ Yemunishi Wamta Hage, Antonazian Haga, Unarakanjidana, Hayadision. ꯅꯪꯒꯤꯁꯦ ꯑꯩꯅ ꯎꯅꯁꯦ ꯀꯥꯏ ꯍꯥꯏꯌꯦꯅ ꯄꯣꯡꯉꯤꯔꯣ ꯌꯥꯔꯦ ꯏꯕꯨꯡꯉꯣ ꯆꯠꯂꯒꯦ ꯂꯤꯡꯖꯦꯜ ꯆꯠꯁꯤ ꯂꯥꯛꯑꯣ Kay no he, tumankre, ngatanga sana ko. Nongdamba, ngatanga sana ko. Hoi. Laja, sa orno ka daw nang bo. Nang haido wado, adu ko kairo. Ay na pang mga mo edine, ay pangge ba. ꯁꯦ Kaino sibo. ꯑꯩꯈꯣꯏ ꯑꯣꯖꯥꯅ ꯑꯦꯁꯥꯏꯟꯃꯦꯟ ꯄꯤꯔꯛꯄꯅꯦ ꯑꯃ ꯑꯅꯤꯕꯨꯗꯤ ꯑꯩꯅ ꯁꯦꯝꯃꯕꯅꯦ ꯑꯋꯥꯠꯄ ꯈꯔꯗꯨꯗꯤ ꯈꯪꯗ꯭ꯔꯕ
ꯑꯗꯨꯅ ꯅꯪꯉꯣꯟꯗ ꯍꯪꯒꯦꯅ ꯇꯧꯔꯤꯕ ꯁꯤ ꯀꯔꯝ ꯀꯥꯟꯗ ꯄꯤꯔꯣ ꯍꯥꯏꯒꯦ ꯍꯟꯗꯛꯀꯤ ꯂꯥꯛꯏꯕ ꯁꯒꯣꯜꯁꯦꯟꯁꯤꯗ ꯄꯤꯈꯠꯂꯣ ꯍꯥꯏꯌꯦ ꯑꯣꯖꯥꯅꯗꯤ ꯌꯨꯝꯁꯀꯩꯁ ꯅꯨꯃꯤꯠꯇꯅꯦ ꯑꯩ ꯁꯤ ꯁꯦꯝꯃ ꯊꯤꯜꯂꯛꯑꯒꯦ ꯅꯣꯏꯗ ꯑꯁꯦꯡꯕꯩꯔꯣ ꯎꯝ ꯑꯩꯁꯨ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯪꯗ ꯂꯩꯔꯝꯃꯤꯅꯤ ꯍꯣꯏ ꯑꯩ ꯁꯣꯏꯗꯅ ꯊꯤꯜꯂꯛꯑꯒꯦ ꯅꯣꯏ ꯑꯅꯤ ꯋꯥꯔꯤ ꯁꯥꯟꯅ ꯂꯣꯏꯔꯕꯣ ꯀꯩ ꯋꯥꯔꯤ ꯁꯥꯟꯅꯈ꯭ꯔꯒꯦ ꯅꯣꯡꯗꯝꯕ ꯑꯁꯥꯏ ꯆꯠꯂꯒ ꯀꯩꯅꯣꯝ ꯆꯥꯎꯁꯤꯔꯥ ꯑꯩ ꯉꯁꯥꯏꯅ ꯆꯥꯛ ꯂꯥꯝꯃꯕꯅꯦ ꯍꯣꯏꯅꯦ ꯀꯩ ꯆꯥꯖꯦ ꯍꯥꯏꯅꯣ ꯅꯪ ꯂꯩꯒꯦ ꯍꯥꯏꯔꯣ ꯍꯣꯏ ꯑꯩ ꯂꯩꯔꯒꯦ ꯁꯤ ꯅꯨꯄꯤꯁꯤꯗꯤꯕꯀꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯑꯩꯕꯨ ꯁꯤ ꯀꯣꯏꯁꯟ ꯃꯌꯥꯝꯁꯤꯕꯨ ꯀꯥꯏꯗ ꯊꯤꯔꯨꯗꯣꯏꯅꯣ ꯁꯤꯕꯨ ꯑꯩ ꯈꯜꯂꯨꯕꯗꯅꯦ ꯀꯣꯛꯀ ꯂꯣꯏ ꯄꯣꯛꯈꯥꯏꯗꯣꯔꯦꯗ ꯁꯤꯗꯤ ꯂꯥꯏꯖꯗꯗꯤ ꯑꯩꯅ ꯐꯪꯅꯕ ꯊꯤꯔꯛꯀꯦꯁꯨ ꯍꯥꯏꯗꯣꯛꯈꯤꯒꯨꯝ ꯇꯧ ꯀꯥꯟꯗꯦ ꯁꯤꯗꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯍꯩꯕ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯂꯩ ꯀꯩꯅꯣ ꯃꯌꯨꯝ ꯃꯌꯨꯝ ꯆꯪꯉꯒ ꯍꯦꯛꯇ ꯀꯣꯏꯊꯤ ꯊꯤꯔ ꯂꯣꯏꯔꯦꯗ ꯍꯦꯔꯥ ꯅꯨꯄꯥꯅꯕꯣ ꯍꯩꯁ ꯑꯁꯤ ꯅꯨꯄꯤꯁꯤ ꯑꯩꯈꯣꯏ ꯂꯩꯀꯥꯏꯗ ꯂꯥꯏꯔꯤꯛ ꯍꯩꯕꯗ ꯃꯃꯤꯡ ꯆꯠꯄꯅꯤ ꯌꯦꯔꯥ ꯃꯉꯣꯟꯗ ꯍꯦꯛꯇ ꯍꯪꯉ ꯂꯣꯏꯔꯦꯗ ꯑꯝꯇ ꯉꯥꯏꯕꯤꯈꯣ ꯀꯩꯗꯧꯔꯒꯦ ꯁꯤꯒꯤꯁꯦ ꯑꯩ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯁꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨꯕ ꯀꯣꯂꯣꯝ ꯁꯦ ꯁꯤꯁꯤꯡꯁꯤꯗꯤ ꯂꯣꯏ ꯆꯨꯝꯃꯕꯅꯦ ꯑꯗꯨꯒ ꯑꯃꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯅꯪ ꯊꯣꯛ ꯊꯤꯖꯔꯣ ꯊꯦꯡꯛ ꯌꯨ ꯁꯤ ꯆꯨꯝꯃꯦ ꯁꯤ ꯆꯨꯝꯃꯦ ꯁꯤ ꯆꯨꯝꯃꯦ ꯑꯆꯨꯝꯕꯈꯩꯗꯨꯗꯤ ꯌꯦꯡꯕꯤꯔꯨꯅꯨ ꯁꯤꯗ ꯇꯧꯗꯕ ꯈꯔ ꯌꯥꯎꯔꯤꯁꯦ ꯁꯤ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯁꯤ ꯆꯨꯝꯃꯦ ꯁꯤ ꯆꯨꯝꯃꯦ ꯑꯇꯩꯁꯤꯗꯤ ꯂꯣꯏ ꯆꯨꯝꯃꯦꯕ ꯑꯗꯣ ꯑꯃꯁꯤꯗꯤ ꯈꯪꯗ꯭ꯔꯦ ꯍꯣꯏꯅꯦ ꯁꯤꯃꯗꯤ ꯑꯩ ꯊꯣꯛꯄ ꯑꯗꯨꯝ ꯊꯤꯖꯔꯒꯦ ꯌꯥꯔꯅꯤ ꯊꯦꯡꯛ ꯌꯨ ꯀꯩꯅꯣ ꯊꯦꯡꯀ꯭ꯌꯨꯕꯣ ꯊꯦꯡꯀ꯭ꯌꯨꯅ ꯀꯌꯥ ꯔꯤꯆꯥꯔꯖ ꯀꯥꯞꯄꯝꯗꯕ ꯌꯥꯔꯣꯏ ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ ꯔꯤꯆꯥꯔꯖ ꯀꯥꯞꯈꯤꯗꯣꯏꯔꯣ ꯍꯣꯏ ꯍꯣꯏ ꯀꯥꯞꯀꯦ ꯀꯥꯞꯀꯦ ꯁꯤꯁꯤꯅ ꯁꯤꯒꯤ ꯑꯣꯏꯗꯣꯏ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ ꯁꯤꯁꯤꯅ ꯁꯤꯒꯤ ꯑꯣꯏꯗꯣꯏꯕ ꯁꯦ ꯂꯣꯏꯔꯦ ꯁꯤꯒꯤꯁꯦ ꯁꯤ ꯀꯣꯏꯁꯟꯁꯦ ꯂꯣꯏ ꯁꯨꯔꯕ ꯅꯠꯇ꯭ꯔꯣ ꯁꯨꯔꯦ ꯍꯥꯟꯅꯁꯨ ꯈꯔ ꯈꯣꯠꯂꯝꯃꯦ ꯑꯗꯣ ꯑꯩ ꯆꯠꯄ ꯌꯥꯔꯕꯣ ꯅꯠꯇ꯭ꯔꯒꯅ ꯕꯦꯂꯦꯟꯁ ꯀꯥꯞꯄꯝꯈꯤꯗꯣꯏꯔꯣ ꯀꯩꯒꯤ ꯕꯦꯂꯦꯟꯁꯅꯣꯍꯦ ꯑꯁꯦꯡꯕ ꯌꯥꯔꯕോ ꯍꯥꯏꯁꯦ ꯌꯥꯔꯦ ꯌꯥꯔꯦ ꯊꯦꯡꯛ ꯌꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤ ꯍꯣꯏ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯅꯪꯗꯤ ꯅꯤꯡꯖꯕ ꯈꯨꯗꯤꯡ ꯐꯪꯍꯟꯕꯤꯌꯨꯀꯣ ꯅꯨꯡꯁꯤꯕꯒꯤ ꯍꯧꯔꯛꯐꯝꯅꯤ ꯅꯪꯗꯤ ꯅꯤꯡꯖꯕ ꯈꯨꯗꯤꯡ ꯂꯥꯛꯄ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯀꯨꯏꯗ꯭ꯔꯤꯗ ꯅꯪ ꯊꯣꯛꯂꯛꯏꯗꯣ ꯑꯩ ꯂꯥꯛꯄꯒ ꯆꯞ ꯆꯥꯅꯩ ꯁꯦ ꯆꯧꯅꯦ ꯑꯩꯅ ꯍꯧꯔꯛꯄꯅꯤ ꯆꯧꯅꯦꯕ ꯁꯤꯗꯤ ꯍꯥꯎꯗꯧ ꯃꯥꯜꯂꯤꯍꯦ ꯆꯥꯎ ꯁꯦ ꯅꯪꯒꯤꯁꯦ ꯁꯤ ꯂꯣꯏ ꯁꯨꯔꯕ ꯌꯦꯡꯉꯨ ꯂꯣꯏ ꯁꯨꯔꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯊꯦꯡꯛ ꯌꯨ ꯉꯥꯏꯈꯣꯅꯦ ꯂꯥꯏꯖꯥ ꯅꯪꯅ ꯑꯩ ꯅꯣꯏꯗ ꯆꯪꯉꯛꯀꯅꯨ ꯀꯣꯟꯗꯣꯡꯗ ꯂꯩꯔꯝꯃꯣ ꯍꯥꯏꯗꯣ ꯑꯗꯨ ꯀꯩꯒꯤꯅꯣꯕ ꯏꯕꯥꯅꯤꯕꯨ ꯀꯣꯏꯅꯕ꯭ꯔꯕ ꯑꯁ ꯑꯗꯨꯏ ꯅꯠꯇꯦ ꯑꯩꯈꯣꯏ ꯏꯌꯥꯝꯕꯁꯤꯡ ꯈꯔ ꯂꯩꯌꯦ ꯌꯥꯝ ꯁꯥꯊꯤꯕ ꯑꯗꯨꯒꯤꯅꯤ ꯅꯪꯒ ꯄꯣꯛꯃꯤꯟꯅꯕ꯭ꯔꯣ ꯍꯥꯏꯁꯦ ꯄꯣꯛꯃꯤꯟꯅꯕꯕꯨꯗꯤ ꯅꯠꯇꯦꯕ ꯁꯥꯒꯩ ꯊꯣꯛꯄ ꯑꯗꯣ ꯄꯣꯛꯃꯤꯟꯅꯕꯗꯒꯤ ꯍꯦꯟꯅ ꯂꯨꯅ ꯇꯧꯋꯦ ꯑꯩꯉꯣꯟꯗ
ꯁꯤ ꯊꯤꯟꯕꯤꯔꯛꯄꯩꯗꯃꯛꯇ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯗꯣ ꯃꯊꯪ ꯈꯪꯗꯕ ꯂꯩꯔꯁꯨ ꯅꯪꯉꯣꯟꯗ ꯑꯗꯨꯝ ꯍꯪꯉꯛꯑꯒꯦꯀꯣ ꯍꯣꯏ ꯍꯣꯔꯦꯟ ꯆꯧꯗꯣ ꯐꯖꯅ ꯆꯥꯎꯀꯣ Laija. ꯀꯩꯗꯧꯔꯒꯦ ꯅꯣꯡꯗꯝꯕ ꯑꯩꯁꯦ ꯉꯔꯥꯡꯗꯩ ꯅꯉꯣꯟꯗ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦꯅ ꯈꯜꯂꯝꯕꯅꯤ ꯍꯥꯏꯌꯣ ꯀꯩ ꯋꯥꯅꯣ ꯑꯩꯅ ꯈꯪꯕ ꯑꯣꯏꯔꯗꯤ ꯁꯠ ꯂꯥꯎꯅ ꯑꯗꯨꯝ ꯍꯥꯏꯔꯛꯇꯣꯏꯅꯤꯀꯣ ꯑꯗꯣ ꯈꯪꯗꯕ ꯑꯣꯏꯗꯤ ꯎꯄꯥꯏ ꯂꯩꯇꯦ ꯑꯩꯁꯦ ꯋꯥꯁꯦ ꯀꯃꯥꯏ ꯍꯧꯗꯣꯛꯀꯅꯣꯅ ꯈꯪꯗ ꯂꯩ ꯑꯦ ꯅꯪꯅ ꯍꯥꯏꯒꯗꯕ ꯋꯥꯗꯨꯕꯨ ꯅꯪꯅ ꯈꯪꯗ꯭ꯔꯗꯤ ꯀꯅꯥꯅ ꯈꯪꯗꯣꯏꯕ ꯑꯩ ꯑꯗꯣ ꯂꯥꯏꯖꯥ ꯅꯪ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ ꯅꯪꯁꯨ ꯐꯖꯅ ꯌꯥꯍꯦ ꯑꯁꯤꯕꯨ ꯅꯨꯄꯤ ꯑꯩꯉꯣꯟꯗ ꯍꯪꯅꯤꯡꯅ ꯍꯪꯉꯤꯁꯤꯕꯨ ꯑꯗꯨꯏ ꯅꯠꯇꯦꯃꯦ ꯑꯩꯅ ꯍꯥꯏꯗꯤ ꯑꯩ ꯅꯪ ꯀꯣꯏꯁꯟꯒ ꯁꯦꯝꯕꯤꯗꯅ ꯅꯪ ꯃꯇꯦꯡ ꯃꯌꯥꯝ ꯄꯥꯡꯕꯤꯔꯤꯁꯦ ꯁꯤꯗ ꯁꯨꯝ ꯏꯆꯝ ꯆꯝꯅ ꯅꯨꯡꯁꯤꯕ꯭ꯔꯥꯅ ꯍꯪꯕꯅꯤꯗ ꯃꯤ ꯀꯣꯏꯅꯕꯒꯤ ꯈꯨꯅꯨꯡꯁꯤꯗꯨ ꯅꯠꯇꯦꯃꯦ ꯑꯗꯨꯗꯤ ꯐꯔꯦꯁꯦ ꯅꯣꯡꯗꯝꯕ ꯑꯩꯁꯨ ꯆꯪꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯅꯪꯁꯨ ꯌꯨꯝ ꯌꯧꯅꯕ ꯐꯖꯅ ꯆꯠꯂꯣꯀꯣ ꯑꯇꯩꯗꯒ ꯑꯃꯨꯛ ꯍꯥꯏꯈ꯭ꯔꯅꯨ ꯑꯩꯕꯨ ꯀꯗꯥꯏ ꯍꯥꯏꯗꯣꯔꯤꯒꯦ ꯑꯗꯨꯗꯤ ꯑꯩ ꯆꯪꯉꯒꯦꯀꯣ ꯁꯤ ꯅꯨꯄꯤꯁꯨ ꯐꯖꯅ ꯌꯥꯏꯌꯦ ꯄꯥꯎꯈꯨꯝꯒ ꯑꯝꯇ ꯄꯤꯔꯝꯗꯕꯤꯗ ꯆꯪꯈꯤꯕ ꯋꯥꯅꯤꯗ ꯑꯩꯅ ꯅꯨꯡꯁꯤꯕ꯭ꯔꯥ ꯍꯪꯕꯗꯅ ꯈꯨꯝꯗ꯭ꯔꯒ ꯐꯣꯟꯒ ꯇꯧꯔꯛꯑꯗꯅ ꯑꯝꯇ ꯄꯥꯏꯔꯣꯏ ꯑꯦ ꯄꯥꯏꯔꯛꯇꯕꯤꯒ ꯇꯧꯏꯅꯦ ꯑꯃꯨꯛꯀ ꯇꯧꯁꯟꯒꯦ ꯈꯪꯉꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯔꯝꯗꯥꯏ ꯈꯛꯇꯗꯅꯦꯕ ꯃꯥꯅ ꯑꯩ ꯅꯤꯡꯁꯤꯡꯉꯤꯁꯦ ꯑꯩꯁꯤꯕꯨ ꯃꯥꯅ ꯄꯨꯡꯁꯥꯟ ꯁꯥꯟꯅꯕ ꯌꯥꯕ ꯃꯤꯒꯤ ꯇꯥꯏꯞꯇ ꯀꯥꯟꯗꯦ ꯁꯤꯗꯤ ꯁꯥꯏꯂꯦꯟ ꯊꯝꯃ ꯇꯨꯝꯃ ꯂꯩꯊꯣꯛꯀꯦ ꯃꯥꯏꯁꯤꯕꯨ ꯄꯥꯏꯔꯣꯏꯅ ꯄꯥꯏꯗ꯭ꯔꯤ ꯖꯥꯠꯂꯣ ꯑꯩꯅ ꯃꯦꯁꯦꯖ ꯊꯥꯕꯁꯨ ꯑꯃꯠꯇ ꯍꯜꯂꯛꯇꯦꯕ ꯈꯪꯅꯤꯕ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯌꯨꯝ ꯆꯪꯁꯤꯟꯒꯦꯕ ꯃꯥꯗꯤ ꯑꯩꯅ ꯃꯣꯏ ꯃꯌꯨꯝ ꯈꯪꯉꯤꯁꯤꯁꯨ ꯈꯪꯉꯝꯈꯤꯔꯣꯏ ꯐꯩ ꯐꯩ ꯀꯩꯅꯣꯕ ꯂꯥꯏꯖꯅ ꯈꯜꯂꯤꯁꯦ ꯑꯩ ꯁꯥꯎꯔꯝꯃꯅꯤ ꯀꯥꯏꯁꯦ ꯃꯥ ꯑꯝꯇ ꯈꯟꯗꯕ ꯖꯥꯠꯂꯕ ꯉꯁꯤꯒꯤ ꯐꯣꯟꯁꯨ ꯇꯧꯔꯛꯇꯦ ꯃꯦꯁꯦꯖꯁꯨ ꯑꯝ ꯊꯥꯔꯛꯇꯦꯕ ꯏ ꯀꯥꯔꯛꯇꯅ ꯉꯁꯤ ꯃꯌꯨꯝ ꯆꯪꯁꯤꯟꯗꯣꯏꯅꯦ ꯑꯩꯕꯨ ꯃꯪꯅꯣ ꯇꯧꯏꯁꯤꯕꯣ ꯂꯥꯏꯖꯁꯦ ꯑꯩꯈꯣꯏꯗ ꯂꯥꯛꯄꯁꯦ ꯑꯩ ꯃꯤꯠꯇ ꯑꯃꯨꯛ ꯎꯕ ꯍꯧꯔꯦꯕ ꯑꯩꯕꯨ ꯃꯪꯅꯣ ꯇꯧꯏꯁꯤꯕꯣ ꯀꯩꯅꯣ ꯇꯧꯔꯛꯏꯁꯤꯅ ꯀꯩꯁꯨ ꯇꯧꯗꯦꯗ ꯂꯥꯛꯑꯣ ꯏꯃꯨꯡ ꯆꯪꯁꯤ ꯂꯥꯛꯑꯣ ꯑꯦ ꯏꯃꯨꯡꯗ ꯆꯪꯁꯦ ꯀꯥꯏꯅ ꯏꯃꯨꯡꯗ ꯀꯅꯥ ꯀꯅꯥ ꯂꯩꯒꯦ ꯌꯨꯝ ꯃꯤ ꯀꯅꯥꯝ ꯂꯩꯇꯦꯕ ꯏꯃꯥꯁꯨ ꯀꯩꯊꯦꯜ ꯆꯠꯈꯤ ꯃꯤ ꯀꯅꯥꯝꯇ ꯂꯩꯇꯕ ꯏꯃꯨꯡꯁꯤꯗ ꯏꯕꯥꯅꯤꯈꯛ ꯐꯝꯕꯗꯣ ꯑꯩ ꯉꯝꯃꯔꯣꯏ ꯃꯄꯥꯟ ꯁ꯭ꯋꯥꯏꯗ ꯑꯗꯨꯝ ꯐꯝꯃꯁꯦ ꯆꯨꯔꯤꯗ ꯐꯝꯃꯗꯤ ꯅꯨꯡꯉꯥꯏꯇꯧ ꯃꯥꯟꯗ꯭ꯔꯦ ꯑꯁꯤꯗ ꯑꯣꯏꯅ ꯐꯝꯃꯨꯔꯁꯤ ꯁꯤ ꯐꯝꯃꯨ ꯀꯥꯏ ꯆꯠꯂꯨꯔꯒꯦ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏ ꯁꯨꯝ ꯂꯥꯛꯏꯔꯣ ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯩꯅ ꯐꯣꯟ ꯇꯧꯔꯁꯨ ꯑꯝꯇ ꯄꯥꯏꯔꯛꯇꯦ ꯃꯦꯁꯦꯖ ꯊꯥꯔꯁꯨ ꯑꯝꯇ ꯍꯜꯂꯛꯇ꯭ꯔꯤꯁꯤꯕꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯩ ꯍꯟꯗꯛ ꯃꯔꯛꯁꯦ ꯊꯕꯛ ꯈꯔ ꯆꯤꯟꯕ ꯑꯗꯨꯅꯅꯤ ꯅꯣꯡ ꯅꯤꯅꯤ ꯂꯩꯔꯒꯕꯨꯗꯤ ꯈꯔ ꯀꯣꯝꯃꯅꯤ ꯅꯪꯅ ꯐꯅ ꯊꯕꯛ ꯆꯤꯜꯂꯁꯨ ꯃꯤꯁ ꯀꯣꯜ ꯂꯩꯔꯝꯃꯗꯤ ꯐꯣꯟꯗꯣ ꯀꯣꯛ ꯇꯧꯔꯛꯎ ꯌꯥꯗ꯭ꯔꯣ ꯅꯠꯇ꯭ꯔꯁꯨ ꯃꯦꯁꯦꯖ ꯑꯝꯇꯪꯗꯤ ꯊꯥꯔꯛꯄ ꯌꯥꯏꯅ ꯀꯩꯅꯣ ꯅꯪ ꯇꯨꯃꯤꯟꯅ ꯁꯨꯝ ꯂꯩꯗꯨꯕꯣ ꯑꯩꯅ ꯍꯪꯉꯤꯁꯦ ꯑꯝꯇ ꯈꯨꯝꯃꯔꯣꯏꯗ꯭ꯔꯣ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ
ꯑꯩ ꯅꯉꯣꯟꯗꯅꯦ ꯍꯥꯏꯅꯤꯡꯉꯥꯏ ꯋꯥ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯩꯉꯣꯟꯗ ꯋꯥ ꯑꯝꯇ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯀꯥꯏꯅ ꯅꯪ ꯑꯩꯉꯣꯟꯗ ꯍꯥꯏꯗ꯭ꯔꯗꯤ ꯀꯅꯥꯗ ꯍꯥꯏꯒꯦ ꯍꯥꯏꯅꯣ ꯍꯥꯏꯔꯣꯏ ꯁꯨꯡꯍꯥꯏ ꯍꯥꯏꯔꯣꯏ ꯅꯪ ꯑꯩ ꯀꯅꯥ ꯑꯣꯏꯔꯤꯒꯦ ꯅꯪꯅ ꯁꯥꯎꯏꯗꯣ ꯑꯩ ꯀꯩ ꯃꯔꯝꯒꯤꯅꯣꯗꯣ ꯈꯪꯉꯦꯕ ꯑꯗꯣ ꯍꯌꯦꯡꯗꯣ ꯏꯕꯥꯅꯤ ꯑꯝꯇꯪ ꯎꯅꯁꯤꯔꯥ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯁꯦꯕ ꯎꯅꯔꯣꯏ ꯁꯨꯡꯎꯟ ꯎꯅꯔꯣꯏ 이반이 wari 사는닝아이냐 깸 레이티 ꯀꯩꯒꯤꯅꯣ ꯅꯪꯅ ꯑꯗꯨ ꯌꯥꯝ ꯁꯥꯎꯏꯗꯨꯕꯣ ꯑꯝꯇ ꯐꯖꯅ ꯐꯝꯃꯣꯕ ꯑꯗꯨꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯁꯦꯕ ꯅꯪ ꯇꯧꯔꯤ ꯃꯑꯣꯡꯗꯣ ꯑꯩ ꯁꯨꯡꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯅꯪ ꯋꯥ ꯈꯪꯖꯟꯅꯗꯕꯁꯨ ꯌꯥꯝ ꯍꯩꯌꯦ ꯍꯣꯏ ꯅꯪꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯌꯥꯝ ꯂꯩꯔꯝꯒꯅꯤ ꯑꯗꯣ ꯍꯌꯦꯡꯗꯣ ꯑꯝꯇꯪ ꯎꯅꯔꯒ ꯋꯥꯔꯤꯗꯣ ꯐꯖꯅ ꯁꯥꯔꯁꯦꯕ 이반이 ꯍꯣꯏ ꯐꯔꯦ ꯎꯅꯔꯁꯦ ꯀꯩꯗꯧꯔꯖꯥꯠꯅꯣ ꯅꯣꯡꯗꯝꯕꯁꯤꯕꯣ ꯍꯧꯖꯤꯛꯄꯨ ꯂꯥꯛꯇꯤꯌꯦ ꯅꯍꯥꯟꯒꯩꯗꯤ ꯃꯥꯅ ꯁꯨꯝ ꯍꯜꯂꯝꯗꯥꯏꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯉꯔꯥꯡ ꯎꯅꯁꯦ ꯍꯥꯏꯕꯗꯨꯗꯤ ꯌꯥꯍꯧꯕꯅꯦꯕ ꯑꯗꯣ ꯃꯥ ꯑꯃꯨꯛ ꯂꯥꯛꯇ꯭ꯔꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯗꯤ ꯃꯤꯍꯨꯟꯒꯁꯦ ꯑꯝꯇ ꯁꯨꯗ꯭ꯔꯦꯃꯤ ꯅꯪꯕꯣ ꯍꯤꯁ ꯃꯤꯍꯨꯟ ꯁꯨꯗ꯭ꯔꯦ ꯀꯥꯏꯅ ꯉꯔꯥꯡ ꯅꯊꯟꯗ ꯅꯨꯄꯥ ꯃꯌꯨꯝ ꯆꯠꯄꯗꯨꯗꯤ ꯃꯤꯍꯨꯟ ꯀꯩꯁꯨ ꯇꯧꯗ꯭ꯔꯦ ꯍꯥꯏꯁꯦ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯣ ꯑꯩꯁꯨ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯃꯟꯗꯅ ꯇꯞꯇꯥꯏꯒꯤ ꯀꯞꯊꯣꯛꯄꯅꯤꯗꯅ ꯃꯥꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯔꯣꯏ ꯃꯤꯒꯤ ꯅꯤꯡꯖꯕꯗꯤ ꯊꯨꯡꯍꯟꯗ꯭ꯔꯒ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯗꯣꯏꯅꯣ ꯅꯪꯁꯨ ꯅꯁꯥꯅ ꯑꯗꯨꯝ ꯀꯞꯆ ꯇꯥꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯍꯥꯏꯁꯦ ꯑꯩꯅ ꯃꯥꯒꯤ ꯀꯩꯅꯤꯡꯕ ꯊꯨꯡꯍꯟꯗ꯭ꯔꯒꯦꯕ ꯐꯣꯟ ꯍꯥꯏꯔꯦ ꯑꯗꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯃꯦꯁꯦꯖ ꯍꯥꯏꯔꯦ ꯑꯗꯨꯝ ꯊꯥꯅꯔꯤ ꯅꯍꯥꯟꯁꯨ ꯑꯩꯅ ꯆꯧ ꯍꯧꯔꯒ ꯄꯤꯈ꯭ꯔꯤꯅꯤ ꯅꯪꯒꯤ ꯆꯧ ꯄꯤꯕꯗꯨꯅꯗꯤ ꯃꯥꯒꯤ ꯊꯃꯣꯏ ꯀꯃꯥꯏꯅ ꯄꯦꯜꯂꯝꯗꯣꯏꯅꯣ ꯐꯣꯟ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯦꯁꯦꯖ ꯊꯥꯅꯕꯗꯨꯅꯗꯤ ꯃꯥ ꯀꯩꯁꯨ ꯅꯨꯡꯉꯥꯏꯔꯝꯃꯣꯏꯌꯦ ꯑꯗꯨꯏꯅꯦ ꯃꯥꯅ ꯁꯥꯎꯔꯤꯗꯣ ꯑꯗꯨ ꯅꯠꯇꯅ ꯀꯃꯥꯏꯅ ꯄꯦꯜꯍꯜꯂꯣ ꯍꯥꯏꯅꯣ ꯑꯗꯨ ꯅꯠꯇꯅ ꯑꯩꯗꯤ ꯑꯝꯇꯁꯨ ꯈꯪꯗꯦ ꯈꯪꯉꯣꯏ ꯅꯪꯗꯤ ꯅꯨꯄꯥ ꯃꯌꯨꯝꯗ ꯅꯊꯟ ꯆꯠꯅꯤꯡꯗꯤ ꯈꯪꯉꯨ ꯑꯦ ꯅꯣꯡꯗꯝꯕꯁꯨ ꯂꯥꯛꯑꯦꯅꯦ ꯂꯥꯛꯁꯅꯨ ꯉꯁꯤꯗꯤ ꯅꯕꯥꯅꯤꯒꯤ ꯋꯥꯔꯤꯁꯦ ꯑꯩꯅ ꯀꯟꯐꯥꯔꯝ ꯇꯥꯍꯟꯗꯣꯏꯅꯤ ꯍꯣꯏ ꯍꯣꯏ ꯀꯟꯐꯥꯔꯝ ꯇꯥꯍꯜꯂꯨꯀꯣ ꯑꯩꯁꯨꯅꯦ ꯅꯨꯄꯤꯅꯤꯅꯅꯦ ꯑꯩꯅ ꯍꯥꯟꯅ ꯍꯧꯕꯗꯣ ꯇꯜꯂꯦꯕ ꯂꯥꯛꯇ ꯂꯥꯛꯀꯤꯁꯤꯅꯨꯅꯦ ꯑꯩ ꯇꯧꯒꯦ ꯉꯁꯤꯗꯤ ꯄꯣꯁ ꯌꯥꯝ ꯇꯥꯏꯀꯣ ꯅꯍꯥꯟꯒꯩꯒ ꯃꯥꯟꯅꯗꯦꯀꯣ ꯅꯕꯥꯅꯤ ꯀꯌꯥꯝ ꯀꯨꯏꯔꯒꯦ ꯌꯧꯔꯛꯄ ꯑꯩꯁꯨ ꯈꯤꯇꯪ ꯊꯨꯅ ꯂꯥꯛꯀꯦ ꯇꯧꯕꯅꯤ ꯑꯗꯨꯗ ꯊꯕꯛꯅ ꯌꯥꯗ꯭ꯔꯕ ꯑꯩꯅ ꯄꯣꯁ ꯇꯥꯏ ꯍꯥꯏꯔꯒ ꯈꯨꯝꯗꯕꯒꯤ ꯇꯧꯏꯅꯦ ꯀꯩꯁꯨ ꯀꯥꯏꯗꯦꯗ ꯅꯕꯥꯅꯤꯅꯦ ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯇꯧꯅ ꯂꯩꯔꯗꯤ ꯌꯥꯔꯔꯣꯏ ꯅꯣꯡꯗꯝꯕ ꯅꯪ ꯂꯥꯏꯖꯁꯦ ꯅꯨꯡꯁꯤꯕ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯁꯦꯡꯅ ꯍꯥꯏꯔꯛꯑꯣ ꯅꯍꯥꯟ ꯑꯩꯅ ꯂꯥꯏꯖꯗꯅꯦ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥꯅ ꯍꯪꯕꯗ ꯃꯥꯅ ꯏꯟꯊꯤ ꯅꯨꯡꯉꯥꯏ ꯈꯨꯝꯃꯛꯇꯦ ꯑꯗꯨꯅ ꯑꯩꯁꯨ ꯉꯁꯤꯗꯤꯅꯦ ꯅꯪ ꯍꯥꯏꯗꯨ ꯈꯨꯝꯃꯨ ꯂꯥꯏꯖꯥ ꯅꯪ ꯅꯣꯡꯗꯝꯕꯅ ꯍꯥꯏꯁꯦ ꯆꯨꯝꯕ꯭ꯔꯣ ꯃꯤꯅ ꯋꯥ ꯍꯪꯉꯒ ꯅꯪꯅ ꯐꯖꯅ ꯈꯨꯝꯃꯛꯇꯦꯌꯦ ꯃꯆꯤꯟ ꯊꯤꯖꯤꯟꯅꯩꯅꯦ ꯑꯩꯅ ꯐꯖꯅ ꯈꯨꯝꯒꯦ ꯇꯧꯔꯒ ꯃꯥꯅ ꯅꯨꯡꯁꯤꯔꯤꯗꯣ ꯂꯞꯀꯤꯔ ꯃꯇꯦꯡ ꯄꯥꯡꯕꯤꯕꯔꯥ ꯍꯪꯉꯛꯄꯩꯅꯦ ꯂꯥꯏꯖ ꯅꯪ ꯑꯗꯨꯃꯥꯏꯗꯤ ꯍꯥꯏꯅꯨꯌꯦ ꯑꯩꯅ ꯅꯨꯡꯁꯤꯕ꯭ꯔꯥꯅ ꯍꯪꯀꯥꯟꯗ ꯅꯪ ꯅꯨꯄꯤ ꯑꯩꯉꯣꯟꯗꯕꯨ ꯑꯁꯤ ꯍꯪꯉꯤꯁꯤꯕꯨꯅ ꯅꯪ ꯍꯥꯏꯕ꯭ꯔꯥ ꯍꯥꯏꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯩꯕꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯈꯤꯕ꯭ꯔꯣ ꯀꯥꯎꯔꯦ ꯀꯥꯎꯅꯤ ꯅꯪ ꯌꯥꯔꯦꯁꯦ ꯅꯕꯥꯅꯤꯅꯦ ꯑꯗꯨꯗ ꯃꯔꯩ ꯌꯦꯠꯅ ꯂꯩꯔꯅꯨ ꯑꯗꯨ ꯁꯔꯨꯛꯄꯨꯗꯤꯅꯦ ꯇꯨ ꯑꯥꯗꯅꯦ ꯔꯦꯁꯇꯨꯔꯦꯟ ꯑꯃ ꯂꯩꯁꯦ ꯁꯤꯗꯅꯦ ꯅꯕꯥꯅꯤ ꯅꯨꯡꯁꯤꯅꯕꯗꯣ ꯐꯣꯡꯗꯣꯛꯅꯔꯣꯆꯣ ꯑꯩꯗꯤ ꯀꯩꯁꯨ ꯀꯥꯏꯗꯦ ꯑꯩꯁꯨ ꯌꯥꯏꯌꯦ ꯑꯗꯣ ꯅꯪꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ ꯑꯩꯒꯤꯗꯤ ꯀꯩꯁꯨ ꯋꯥꯔꯨꯅꯨꯗ ꯑꯩꯈꯣꯏ ꯁꯥꯏ ꯂꯩꯁꯤꯗꯤ ꯃꯥ ꯀꯣꯛ ꯀꯧ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯦ ꯆꯠꯂꯣꯍꯦꯀꯣ ꯑꯩ ꯆꯠꯂꯝꯃꯒꯦ ꯆꯠꯂꯨꯈꯤꯒꯦ ꯕꯥꯏ ꯌꯦꯡꯉꯨꯅꯦ ꯃꯁꯤ ꯅꯨꯄꯥꯁꯦ ꯃꯊꯟꯗ ꯌꯥꯝ ꯊꯨꯅ ꯆꯠꯈꯤꯕ ꯑꯩ ꯀꯩꯁꯨ ꯊꯨꯅ ꯆꯠꯇꯦꯀꯣ ꯅꯪ ꯇꯞ ꯆꯠꯆꯔꯒ ꯀꯩꯒꯤꯅꯣꯕ ꯅꯪꯅ ꯌꯥꯝ ꯊꯨꯅ ꯆꯠꯂꯤꯗꯣ ꯅꯪ ꯔꯦꯁꯇꯨꯔꯦꯟ ꯌꯥꯝ ꯆꯪꯅꯤꯡꯕꯩ ꯋꯥꯔꯕ ꯌꯦꯡꯉꯨꯅꯦ ꯁꯤ ꯅꯨꯄꯤꯁꯦ ꯑꯩꯕꯨ ꯔꯦꯁꯇꯨꯔꯦꯟ ꯌꯥꯝ ꯆꯪꯅꯤꯡꯕ ꯇꯥꯍꯟꯕꯩ ꯋꯥꯅꯤꯗ ꯅꯪꯅ ꯍꯥꯊꯨ ꯍꯥꯊꯨ ꯁꯨꯝ ꯆꯠꯈ꯭ꯔꯗꯤ ꯃꯁꯥꯅ ꯍꯥꯏ ꯇꯥꯕ ꯐꯔꯦꯁꯦ ꯔꯦꯁꯇꯨꯔꯦꯟꯗ ꯆꯪꯉꯔꯣꯏꯁꯦ ꯑꯗꯣ ꯀꯥꯏ ꯆꯠꯁꯦ ꯍꯥꯏꯅꯣ ꯑꯩ ꯒꯣꯜ ꯀꯄꯥ ꯌꯥꯝ ꯆꯥꯅꯤꯡꯉꯦ ꯆꯥꯗꯕꯁꯨ ꯀꯨꯏꯔꯦ ꯑꯗꯨ ꯑꯣꯏꯅ ꯂꯩꯕꯤꯒꯦꯔꯥ
ꯍꯣꯏ ꯆꯥꯎꯔꯁꯤ ꯂꯥꯛꯑꯣ ꯑꯩ ꯈꯨꯠ ꯁꯝꯃꯛꯀꯦ ꯌꯥꯕ꯭ꯔꯥ? ꯍꯥꯎꯕ꯭ꯔꯥ? ꯍꯥꯎꯋꯦ ꯑꯩ ꯅꯨꯡꯁꯤꯕ꯭ꯔꯥ? ꯅꯨꯡꯁꯤꯌꯦ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ? ꯀꯩꯗꯧꯔꯒꯦ ꯒꯥꯔꯤ ꯈꯥꯝꯃꯗꯤ? ꯊꯥꯎ ꯌꯥꯎꯗ꯭ꯔꯕ ꯀꯩꯅꯣ? ꯃꯁꯤ ꯅꯨꯄꯥꯁꯤꯗꯤꯕ ꯅꯪ ꯉꯁꯥꯏ ꯅꯌꯨꯝꯗꯩ ꯊꯣꯛꯂꯛꯄꯗ ꯆꯦꯛ ꯑꯝ ꯇꯧꯔꯛꯇ꯭ꯔꯣꯕ? ꯑꯝꯇ ꯉꯥꯏꯈꯣꯕ ꯑꯩꯌꯥ ꯊꯥꯎ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯇꯧꯔꯤꯁꯤꯗꯤ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯇꯧꯗꯣꯏꯕ? ꯀꯃꯥꯏꯅ ꯇꯧꯕꯕꯨ ꯀꯝꯗꯧꯅꯤ ꯊꯥꯎꯁꯨ ꯌꯥꯎꯗ꯭ꯔꯕꯅꯤꯅ ꯅꯪ ꯅꯌꯨꯝ ꯊꯤꯟꯕꯁꯨ ꯌꯥꯔꯔꯣꯏ ꯉꯁꯤꯗꯤ ꯏꯕꯥꯅꯤ ꯆꯦꯟ ꯇꯥꯔꯦꯅ ꯏꯁ ꯆꯦꯟꯕ ꯀꯥꯏꯅ ꯊꯨꯃꯟꯗ꯭ꯔꯣ? ꯄꯥꯈꯠꯇꯅꯒ ꯇꯧꯔꯤ ꯃꯥꯜꯂꯦ ꯂꯥꯛꯑꯣ ꯉꯁꯥꯏꯗꯒꯤ ꯕ꯭ꯂꯦꯛꯇꯩꯔꯣ ꯀꯩꯅꯣ ꯍꯥꯟꯈ꯭ꯔꯁꯤ ꯂꯥꯛꯑꯣ ꯍꯣꯏ ꯍꯥꯜꯂꯨꯔꯁꯦ ꯑꯗꯣ ꯑꯩ ꯈꯨꯅꯤꯡ ꯋꯥꯡꯕꯤꯁꯤꯒ ꯆꯠꯄꯗꯣ ꯌꯥꯝ ꯋꯥꯏꯑꯦꯕ ꯑꯩ ꯇꯣꯡꯉꯛꯀꯦ ꯅꯪ ꯏꯟꯒꯦꯔꯥ? ꯑꯩꯒꯤꯗꯤ ꯁꯦ ꯀꯥꯈꯠꯂꯣ